ꯈꯨꯜꯉꯥꯛꯄꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯇꯝꯄꯥꯛꯀꯤ ꯁꯛꯇꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯊꯕꯤꯌꯨ ꯖꯣꯅꯤ ꯑꯦꯗꯚꯣꯀꯦꯠ ꯃꯩꯁꯅꯥꯝ ꯖꯣꯅꯤ ꯃꯩꯇꯩꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯜꯉꯥꯛꯄꯁꯤꯡ ꯇꯝꯄꯥꯛ ꯉꯥꯛꯅꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯂꯛꯈꯤꯕꯅꯤ ꯀꯦꯁ ꯑꯃꯒꯤꯗꯃꯛ ꯐꯥꯈꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯜ ꯀꯌꯥꯒꯤ ꯀꯦꯁ ꯄꯥꯟꯁꯤꯜꯂꯒ ꯏꯝꯐꯥꯜꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯦꯁ ꯑꯗꯨ ꯗꯦꯜꯂꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯈꯨꯜꯉꯥꯛꯄꯁꯤꯡ ꯃꯔꯅꯥꯏ ꯇꯥꯍꯟꯕꯤꯒꯅꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯗꯚꯣꯀꯦꯠ ꯖꯣꯅꯤ ꯃꯩꯇꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯕꯦꯂꯤꯒꯤ ꯁꯛꯇꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯊꯕꯤꯌꯨ ꯃꯈꯣꯏꯗ ꯃꯔꯝ ꯆꯥꯗꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯗ ꯅꯠꯇꯅ ꯀꯣꯔꯠ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯕꯔꯥ ꯈꯛꯇꯪꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏ ꯖꯣꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ 13ꯇ ꯐꯥꯈꯤꯕ ꯀꯣꯟꯊꯧꯖꯝ ꯔꯣꯃꯣꯖꯤꯠ ꯑꯊꯣꯛꯄꯝ ꯀꯖꯤꯠ ꯃꯥꯏꯀꯦꯜ ꯃꯉꯥꯡꯆꯥ ꯀꯩꯁꯥꯝ ꯖꯣꯟꯁꯟ ꯑꯃꯗꯤ ꯑꯅꯟ ꯃꯣꯏꯔꯥꯡꯊꯦꯝꯕꯨ ꯏꯝꯐꯥꯜ ꯏꯁ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯁ꯭ꯄꯤꯁꯤꯌꯦꯜ ꯖꯖ ꯃꯅꯤꯄꯨꯔꯒꯤ ꯕꯦꯟꯆ ꯑꯃꯅ ꯕꯦꯜ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯏꯔꯥꯡꯊꯦꯝ ꯑꯅꯟꯒꯤ ꯃꯊꯛꯇ NIA ꯑꯃꯗꯤ CBIꯅ ꯕꯔꯃꯥꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯊꯥꯖꯤꯜꯂꯛꯄꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯄꯨꯟꯅ ꯀꯦꯁ 4 ꯄꯥꯟꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯀꯦꯁ ꯑꯁꯤ ꯗꯦꯜꯂꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯁꯤꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯀꯦꯁ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯃꯉꯥꯃꯛ ꯁꯨꯔꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯂꯛꯈꯤꯕ ꯃꯈꯣꯏꯕꯨ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯖꯅꯨꯋꯥꯔꯤ 19ꯗ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯌꯨꯉꯥꯡꯒꯤ ꯗꯤꯂꯔ ꯑꯅꯤ ꯑꯗꯨ ꯍꯧꯈꯤꯕ ꯇꯥꯡ 2 ꯑꯃꯁꯨꯡ 4ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ 36 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯂꯥꯜꯕꯣꯏ ꯑꯃꯁꯨꯡ ꯆꯟꯗꯟ ꯀꯧꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯃꯥꯡ ꯊꯥ ꯖꯅꯨꯋꯥꯔꯤ 19ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯦꯡꯀꯣꯄꯥꯡ ꯁꯤꯃꯤꯇ꯭ꯔꯤ ꯃꯌꯥꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯆꯧꯕ ꯔꯦꯟꯁꯝꯒꯤ ꯗꯤꯃꯥꯟꯗ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ 36 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯈꯣꯏꯕꯨꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯖꯒꯥꯁꯤꯡ ꯌꯥꯎꯅ ꯒꯥꯝꯖꯣꯡ ꯇꯣꯂꯦꯟ ꯑꯃꯁꯨꯡ ꯁꯣꯡꯄꯤꯅꯆꯤꯡꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯍꯣꯇꯦꯜꯅꯆꯤꯡꯕꯗ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯂꯣꯏꯅꯅ ꯇꯥꯎꯟ ꯑꯦꯔꯤꯌꯥꯗ ꯐ꯭ꯔꯤꯁꯀꯤꯡ ꯑꯃꯁꯨꯡ ꯆꯦꯀꯤꯡꯒꯤ ꯊꯕꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯐ꯭ꯔꯤꯁꯀꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯆꯟꯗꯟ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈꯤ ꯃꯈꯥ ꯇꯥꯅ ꯂꯥꯜꯕꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯄꯣꯏꯇꯦ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯀꯝꯕꯥꯏꯟ ꯐ꯭ꯔꯤꯁꯀꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯑꯁꯥꯝꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟ ꯇꯝꯅ ꯁꯤꯃꯦꯟꯠ ꯄꯨꯔꯛꯄ ꯑꯁꯥꯃꯤ 3 ꯑꯃꯁꯨꯡ ꯔꯦꯟꯁꯝꯒꯤ ꯗꯤꯃꯥꯟꯗ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯗꯒꯤ ꯖꯅꯨꯋꯥꯔꯤ 19ꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯕꯅꯤ ꯃꯃꯥꯡ ꯊꯥ ꯖꯅꯨꯋꯥꯔꯤ 10ꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯅꯤꯁꯇꯔ ꯗꯤꯅꯦꯁ ꯈꯥꯇꯤꯛꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯕꯥꯔꯇꯟ ꯇꯧꯔꯝꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯀꯂꯤꯛ ꯑꯃꯁꯨꯡ MLAꯁꯤꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯌꯥꯒꯔꯥꯖꯇ ꯆꯠꯊꯔꯤꯕ ꯀꯨꯝꯚ ꯃꯦꯂꯥꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯂꯣꯏꯅꯅ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯏꯔꯨꯞꯇꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯑꯊꯨꯕꯗ ꯍꯜꯂꯛꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯈ꯭ꯔꯦ ꯃꯦꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯄ ꯈꯦꯜ ꯃꯍꯥꯀꯨꯝꯚ ꯁꯝꯕꯠ ꯁꯪꯀꯝ 2025 ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯗꯨꯅ ꯍꯧꯗꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯨꯝꯚ ꯃꯦꯂꯥꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ BJPꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ MP ꯔꯕꯤꯁꯪꯀꯔ ꯄ꯭ꯔꯁꯥꯗꯀ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯎꯅ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯀꯨꯝꯚ ꯃꯦꯂꯥꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯑꯈꯟꯅꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠꯇ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯀꯂꯤꯛ ꯑꯃꯁꯨꯡ MLAꯁꯤꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ Xꯇ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯒꯪꯒꯥ ꯌꯃꯨꯅꯥ ꯑꯃꯁꯨꯡ ꯁꯔꯁꯋꯇꯤ ꯑꯍꯨꯝꯒꯤ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝ ꯑꯁꯤꯗ ꯂꯦꯞꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯊꯦꯡꯅꯔꯕꯒꯨꯝ ꯈꯜꯂꯤ ꯏꯪꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯠꯃꯥ ꯑꯁꯤꯗ ꯊꯦꯡꯕ ꯃꯇꯝꯗ ꯃꯗꯨꯅ ꯍꯛꯆꯥꯡꯗ ꯄꯛꯇꯨꯅ ꯂꯩꯔꯝꯕ ꯑꯃꯣꯠꯄꯁꯤꯡ ꯆꯥꯝꯊꯣꯛꯈꯤꯕꯗ ꯅꯠꯇꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯇꯨꯡꯒꯤ ꯃꯄꯣꯛꯁꯤꯡꯗ ꯊꯦꯡꯅꯕ ꯌꯥꯕ ꯑꯋꯥꯕꯁꯤꯡ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯈꯤꯕꯒꯨꯝ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯑꯩꯍꯥꯛꯅ ꯈꯨꯠ ꯂꯣꯟꯅꯅ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯆꯦꯠꯄ ꯚꯛꯇꯤ ꯑꯃ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯈꯤ ꯑꯃꯔꯣꯝꯗ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯍꯣꯂꯤ ꯗꯤꯞ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ BJPꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ MP ꯔꯕꯤꯁꯪꯀꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤꯕ ꯑꯗꯨ ꯑꯄꯦꯟꯕ ꯄꯣꯛꯏ ꯃꯍꯥꯛꯅ ꯀꯦꯕꯤꯅꯦꯠ ꯀꯂꯤꯛꯁꯤꯡ ꯑꯃꯁꯨꯡ MLAꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯦꯁꯟ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯔꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯁꯦꯡꯂꯕ ꯊꯧꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯁꯥꯐ ꯐꯒꯗꯕ ꯂꯝꯕꯤ ꯑꯃꯗ ꯂꯝꯖꯤꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯍꯣꯂꯤ ꯗꯤꯞ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯀꯨꯝꯚ ꯃꯦꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯄ ꯈꯦꯜ ꯃꯍꯥꯀꯨꯝꯚ ꯁꯝꯕꯠ ꯁꯪꯀꯝ 2025 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯥꯏꯈꯤꯕꯗ
ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯒꯤ ꯑꯣꯂꯤꯝꯄꯤꯌꯟ 19 ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯖꯨꯅ ꯑꯦꯋꯥꯔꯗꯤ 18 ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯤꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯡ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯀꯤ ꯇꯦꯂꯦꯟꯠꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ 36 ꯁꯨꯕ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯒꯦꯝꯁ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯊꯥꯡ ꯇꯥ ꯑꯁꯤ ꯉꯁꯤꯗꯤ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁ ꯑꯃ ꯑꯣꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯛꯈꯪꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔꯅꯥꯃꯦꯟꯠ ꯆꯠꯊꯕ ꯍꯧꯔꯦ꯫ ꯊꯥꯡ ꯇꯥ, ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯃꯁꯨꯡ ꯁꯔꯤꯠ ꯁꯔꯥꯛꯅꯆꯤꯡꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯤꯡꯅꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯗ ꯈꯪꯅꯔꯤꯕ ꯃꯣꯗꯔꯟ ꯄꯣꯂꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯅꯤ꯫ 1891ꯗ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯀꯧꯔꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯁꯤ ꯁꯥꯟꯅꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯣꯗꯔꯟ ꯄꯣꯂꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯣꯗꯔꯟ ꯄꯣꯂꯣ ꯑꯁꯤ ꯉꯁꯤꯗꯤ ꯋꯥꯔꯜꯗ ꯒꯤꯅꯤꯁ ꯔꯦꯀꯣꯔꯗꯇ ꯆꯜꯂꯦ꯫ ꯁ꯭ꯄꯣꯔꯠ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯈꯛꯇ ꯅꯠꯇꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯁ꯭ꯄꯣꯔꯠ ꯄꯔꯁꯟꯁꯤꯡ ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ 1991ꯗ BSFꯀꯤ ꯇꯤꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯗꯨꯔꯥꯟꯗ ꯀꯞ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯨꯔꯅꯥꯃꯦꯟꯠ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯂꯦ꯫ ꯁ꯭ꯄꯣꯔꯠꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕꯗ ꯅꯠꯇꯅ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯀꯨꯝꯚ ꯃꯦꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯨꯄꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁ ꯑꯃ ꯍꯧꯗꯣꯛꯈꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯌꯨꯄꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯒꯦꯝꯁ ꯌꯥꯎꯅ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ